Masa Mathanta Sijaningba Faohanbagi Leina Suicide Disease Nupi Amada Naba Thengnakhre Hairi English ani kunithoida Australia da laibi Emily Morton Kowe Chahi kunipan surabi Nupi asina mahaki nuksinajaba nupa amaga luhonglaba matung mahaki yamang sing sekpa naba haurakhibaga loinana yagi doctor da yemba matamda kaisu taude anaba leite haina thadorakhi masige matung mahaki anaba ase maya pumba amadi mamaida sandokpa horakhi hairi masige matung tarakpada mahakna mamaida sokpa matamda electric shock tawbagum haurakhi nupi asina makhatana layeng chathabada blood test amasung brain scan tawduna doctor singna examine tawbada yamna miyoibada tangna naba nerve cell da naba classic trigeminal neuralgia ni hairakhibaga loinana leina ase hidak thaduna layengbada effective oigande maram asina leina asigi nickname ase suicide disease Masa Mathanta Sijaningba wakhal pokhanba leina ni haina medical term da khangnai hairi leina asina naraba miyoi sing haksangi part kharada yamna kanna naba maramna Masa Mathanta Sijaningba wakhal fawhalli hairi leina asi fanabagi damak nupi asina $50,000 haibadi lupa lakh 9 rom sangkhre hairi Hojik lamdam asida wakal mapum phadriba inkhalakliba naha kaya amadi mayai kaba chinjakta iraknaduna leiri masida tuminna leiduna yengbagi mahutta achumba lambi puraknaba hotnaba mathau tai hariba center asida mental health disorder amadi drug addiction gi treatment tawjari Adom-adom gi ichainaw singsu mathau tarabadi lingsinbirau adom gidamakta leizare Yaipokpa Rehabilitation and Child Care Center Kwakaitel Akhamlik